What is our ara thuna phabo irasunu ko adagi sida kana kana dai hungi okay ko me an sulai ko ke pa ya da ra kan What are you talking about? I think number 7 a new one. Nung may Japan bra. Oh, nang gibing kayo to. Try dino. Try dino. Oh, kundung ko. Baru kaya paano? Si. Kaya paano? Dama. Paro ko, hoy mayan sibay ko, hoy mating pangni. Tarawa. Na imong la. Oh, Mayan bra. nyaman ne. Mayan bra. Okay. Kana lay. Ipa sule. Ima sigre. Acha. Madik kai tawi. Oh. Volunteer man village ka. Oh, ini. Tadi mo dia tadi sukses ko. Kali din kawin. Terus basum. Kali puno. Loloy dagi. Kaya pizza yenga. Lumay na ra. Kaya pali. Tadi gusto ko po. Kali din kawin. Ranshan. Ransang. Try dino. Kung try dino. Bumbung. Asa. Kamay to udah terus. Kulgi thawdo amasung litan gi thawdok tigi horaga mathang naga china ki sing khana chainabagi thawdokta thokkiba adagi sogapan mayam singsi hospital laiba mayam singsi ekhoi najaba lakpani asi yamna sokosu yawi aduna maroina asogapan si khoi suangam ba mateng pangba khopa dagi den Congress party dagi khoina appeal tawjaning ba haijaning budi khoi Santi si laibasina khoi punamaki yaifaba oigani khana chainabasi khoi loida thathoga mayam nuksina na sinina oibagi Manipur amatani haiduna khoi punna wakal khanbagi matam dulai loidana Manipur da laibinariba furugi sinina khudingmakna magi jati gi wakal khanarabadi Manipur si laibada warani tangdu laitaba leiraro loidana athuba matamda Manipur sarkar dasu appeal tawjaningi hairiba irangsi athubada lepinanaba lephananabagi damakta chawba dai sarkar na honaribasigi mathakta henna honabirakani haina nasa tawi loinana nutigi nongma kangdana ama natraga ama irangsi sum tholakpa velida muk thokpa singda muk thokpa se masigi damakta Manipur praja singsi yamna ware Congress Party na sarkar central government and state government da sigi lawfam thokpa daita responsibility edu logodabani athuba matamda hairiba communal
violence mayam singase naga kuki maitai kuki mayam singsi lefan anabi damakta akan ba section thorang central government amasung state government anisi punna thengna minare hairaga anisi punna chanminare hairaga athu matamda irang si lefan anaba honagadabani masigi maram asina hujik ngarang sulai hujik su remote area singda singi Urkhol district Kangpokpiga tainaba jaga singda aso open mayam ama sarkar gi loisang sarkar gi hospital yobu ngamdana asopa mayam ama leiba leidi maramdi communal gi irang thokpanina lambi chatpa yadaba afaba hospital yobu ngamdaba mayam ama leidi maram asina asumba so open leiba mayam sing asisu sarkarna angamba amasung madugi changba mayam sing treatment si tawbigadabani loinana masigi fair justice amasu masi karamaina thokleibano karamaina thokleibano haibasi aikona justice tawdabasi su irang si continue tawgi machakam bohele maramasina athuba matamda immediate step of tawba adagi thuba matamda masi measure se lokhotpa aduga karidagi kanana lalibano haibasi su justice sama deliver tawjangi natragadi aikona sinda khakta khabar da tv da khakta shanti labu yaro maramduna who is responsible who break the law kanana ainji thugai bano haibasi sarkar na madu justice deliver to changi natragadi aikoi adum yana yana na chatpasina ngasi aikoi manipur da leiba communal gi violence se masi sahi ahum me gi tang ahum da bhagadu maramasina asumaina sum chathabasina aikoi punamak awabase masi naga kuki maitai kuki khakta natana community khudimak whoever it is manipur da leiriba khudimak se masi yamna shanti leitaba waba financial crisis thabak phangdabagi awaba adagi pochai phangdabagi awaba free movement leitabagi awaba mayam sing se masi central government amasung state government tumina leithokpa yaroi masi gi athubada masi lefana nanabasi yamna akanba amasung yamna fazaba road map ama masi puthokpire hairaga once for all masi shanti gi lambi imlang nana bkhona basi sarkar gi mathungni sarkar na tawina naba congress party gi maiki gi swap